भारत महासेनागी MOD Langamba Singha Silong Battalion FU 99 Kudik Pidron Tadrokpa Cheron Amagi Matungina North East ki Hindu Laining Chatpasing Amadi India ki Atopa State Sing the Lady Pasing Kannabagidamak Operation Jaima Kaali Chatharagani Hairi Momangi Sahi Lisingani Kungomdogi Megi Tarik Omdagi Chin Kuki Narco Terrorist Singna Maite Hindu Laining Chatpasing Kaya Ama Hatkre Luenana Yum Laisang Kaya Amasu Mainatumna Tabikre Chin Kuki Narco Terrorist Singna Delhi gi Noida Gurugram Dasu Makoigi Kem Ama Hangdoktuna Leiraga Lal Asigi Monitor Suk Bafam Aduda Leiraga Tauri Hairi India gi Atopa State Singdasu Puran Lonada Natherak Liba Chin Kuki Narco Terrorist Sing Tidokpagi Thogdang Asai RSS Rastriya Swayam Sevak Sena Amadi JK Sena na Thogdang Logani Maramaduna Maite Hindu Laining Chatpasingna Section na Mikup na Hom Singna Lebiu Haina Su Phongdurali Loinana Nordisk ki Miyam Nasu India dagi Chin Kuki Narco Terrorist Sing Tantokiba Amadi Maru Phangna Muthatpada Miyam Punamak Apunba Thogdang Lomina Si Hairagli Loinana Bharat Hindu Mahasena Unit ki Mobile Team Hangdokre Makoida Akupa Pau Phawiraknabasu Thamlaklei